Hello इचिनाव मैम वेलकम बैक टू माय अदर वीडियो इचिनाव मैम ngasi बैग खरा की कलेक्शन ओइ तौजरके अखोगी हैरू करी करा हापा पुना बैग की ओइना कलेक्शन से मैम दा शेयर तौजरके मैम येंमिनरसी जरे बैग मैम से येंबियो फजबरा हाइना चानपी के साइकिल सु उरे सिना अचौबा साइज नि सिना हाइपो डाइपर हापा पुना बनेगो सिना अचौबा साइज नि येंगो मैम फजबरा हाइना नखो ममाना लोलगा पिरकपा ngata medium size ni yengu china mya sina medium size ni phajar ba yango mama na lola pirak pa ngata ni si yango si su phajana phakto ga yengalake si ꯑꯗꯨꯒꯗꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤꯅꯦꯅ ꯄꯤꯔꯛꯄꯗꯨꯅꯦꯕꯀꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯅ ꯗꯦꯟꯗ꯭ꯔꯥꯏꯠꯀ ꯂꯪꯁꯨꯠꯀ ꯌꯥꯎꯔꯝꯃꯦ ꯅꯣꯡꯃ ꯏꯆꯥꯅꯨꯄꯤꯒꯤ ꯈꯨꯖꯤ ꯇꯠꯂꯦꯅ ꯁꯝꯕꯒꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯤ ꯁꯤ ꯕꯦꯒꯁꯤꯒꯤ ꯋꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯁꯤ ꯕꯦꯒꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯁꯤ ꯕꯦꯒꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯀꯦ ꯑꯁꯤ ꯕꯦꯒꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯇꯣꯔꯗꯒꯤ ꯕꯁꯀꯥꯟꯗꯤꯗ ꯍꯥꯎ ꯅꯨꯄꯤ ꯀꯤꯍꯣꯝ ꯌꯣꯟꯕ ꯃꯌꯥꯝ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯥꯗꯤ ꯃꯦꯖꯤꯛꯇ ꯀꯥꯎꯅ ꯊꯝꯍꯧꯔꯕ ꯌꯥꯅꯤ ꯑꯗꯣ ꯃꯦꯖꯤꯛ ꯗꯥꯏꯚꯔꯁꯦ ꯕꯁꯀꯥꯟꯗꯤꯗꯔꯣꯝꯗꯩ ꯂꯥꯛꯄ ꯑꯩꯅꯅꯦ ꯄꯣꯂꯥꯄꯨꯔ ꯆꯠꯄꯩ ꯃꯦꯖꯤꯛꯁꯦ ꯇꯣꯡꯕꯀꯣ ꯑꯗꯣ ꯃꯦꯖꯤꯛ ꯗꯥꯏꯚꯔꯁꯤꯁꯨ ꯈꯪꯗꯕ ꯑꯩꯅ ꯒꯥꯔꯤ ꯀꯥꯈꯠꯂ ꯎꯔꯕ ꯄꯦꯁꯤꯒ ꯁꯤꯒ ꯊꯝꯃꯝꯕꯀꯣ ꯑꯩꯅ ꯃꯦꯖꯤꯛ ꯗꯥꯏꯚꯔꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯅꯥꯈꯣꯅꯦ ꯏꯌꯥꯝꯕ ꯕꯦꯒꯀ ꯄꯦꯒ ꯊꯝꯃꯝꯃꯦꯅꯦꯍꯦ ꯍꯥꯎ ꯅꯨꯄꯤꯒꯤ ꯑꯣꯏꯔ ꯃꯥꯅꯦꯅꯦꯍꯦ ꯍꯥꯏꯅ ꯍꯥꯏꯕ ꯀꯤꯍꯣꯝ ꯄꯨꯔꯛꯄꯁꯤꯡꯒꯤ ꯃꯥꯏ ꯀꯅꯥꯅꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯖꯦꯟꯅꯔꯁꯤ ꯅꯪ ꯄꯦꯁꯦ ꯄꯥꯏꯔꯣ ꯑꯩ ꯕꯦꯒꯁꯦ ꯂꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯕꯦꯒꯁꯦ ꯄꯨꯔꯛꯄꯅꯦ ꯁꯤ ꯕꯦꯒꯁꯦ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯕꯦꯒꯁꯦ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯇꯥꯔꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯣꯠꯂꯁꯨ ꯑꯩꯅ ꯁꯨꯗꯣꯛꯑꯒ ꯊꯝꯃꯤꯅꯦꯕ ꯁꯦ ꯆꯦꯛꯁꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯕꯦꯒꯁꯦ ꯃꯔꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯕꯦꯒꯁꯦ ꯃꯔꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯕꯦꯒꯁꯦ ꯌꯦꯡꯉꯣ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯉꯛꯄ ꯕꯦꯒꯅꯤ ꯁꯤꯅ ꯁꯤꯂꯣꯡꯒꯤ ꯃꯤꯅ ꯌꯣꯟꯕ ꯂꯥꯛꯏꯌꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥ ꯂꯧꯕꯤꯍꯧꯕꯀꯣ ꯌꯦꯡꯉꯣ medium size ni ꯁꯣꯟꯗ ꯁꯔꯃꯥꯁꯨ ꯑꯦꯜꯕꯤ ꯊꯥꯔꯦꯕꯀꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯂꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯀꯅꯦꯛ ꯂꯩꯇꯕ ꯃꯤ ꯃꯌꯥꯝꯅ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯦꯜꯕꯤꯒꯤꯁꯨ ꯑꯁꯤ ꯌꯦꯡꯉꯣ ꯕꯦꯒ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯇꯣꯞꯄꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯁꯨ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯕꯦꯒ ꯂꯩꯔꯦ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯩꯁꯥ ꯍꯥꯞꯄꯤꯗꯨꯅꯅꯦ ꯃꯣꯏꯁꯦ ꯆꯣꯟꯊꯔꯤꯁꯦ ꯔꯦꯗ ꯀꯂꯔꯒꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ